Lainga ka khuyak pina ruba asom gi vice president suspend tawkhre gari changlakpa thingkhidre blockade makha chathagadra haiba ngasi lepna gadawre lainga ka wari shanabada yanaba puraktuna asom gi thomi manga thadokhraba tungda yana cherol aduda khuyak pina khiba asom gi vice president Banlalel Khawte ngarang asom gi emergency mifam ama pangthoktuna lupta gi suspend tawkhre hiram asigi matangda senapati da pangthokpa pawgi mifam amada Asum gi Finance Secretary Kakai Singsit na hai Asum gi hojik oiragliba phibam masigi matangda ngarang asum amadi masigi makhada leiriba federating unit singi oiba apunba mifam ama pangthoktuna warep kaya marum lawkhibane warep sing adugi manung channa tha asigi tareta Manipur laingaka tribal student body singa khuyek pinakhiba MOU adu chanada bahaina lepna khe yana cherol adu mahiroi lusingba sing aduna lupki atopa thaupuba sing amata tanaramdana masagi oiba wakhalonda Lainga ka khuyak pina khibane maram asina yana cherol aduda mapungoi na khuyak pina khiba asum gi vice president bu khudaktage asum gi executive oibadage suspend tawkhibane makhata na kari karamba khongjang sing sangsin gadage haibagi matangda ngasi nungtil pungani taba matamda chingi mafam amada asum ansam KSO amade federating unit singi oiba apunba mifam ama pangthoktuna lepna ragani haina su makhata khe Tha asigi tareta Manipur lainga ke Tribal Affairs and Hills ki Minister Letpau Haukip ke koirengai da leiba yumda pangthoki ba mifam amada atsum ansam amade KSO gi thaupu ba kharaga yana cherol amada khuyak pina khibadage police na faduna kaisum sangda lairakhiba atsum gi thomi manga adu condition amata yauduna thadokibane makhoi manga thadokhraba tungda official oina asum gi maikai blockade handokpagi cherol amata thokiba leitrabasu National Highway singda gari thingbagi khongjang leptuna potpu ba gari sing Imphal tamna changna rakhrabane chairak asida asum gi lusingba singi maikaida wakhalon manadabagi phibam amada laktuna lainga ka khuyak pina khiba yana cherol adu chana roi loina na cherol adu da khuyak pina khiba lujingba du lup adu dagi suspend tawkhibane maram asina asum na National Highway singda chatharambang economic blockade adu makhata na sathagi gadra haiba ngasi pangthokodoriba mifam asina chapchana leplagani haire Nakalamaromda asumgi information and publicity na thadorokpa cherol amana hai Hill Areas Committee na recommend tawkhiba ADC Bill 2021 gi matangda Hill Areas Committee amade tribal mahiroi lupsinga tha asigi tareta khuyak pinakhiba yana cherol adu chana roi yana cherol adu mahiroi sing aduna masa masagi oiba wakhalon da khuyak pikhibane masida asum amade atopa lupsingi thongmi sing tanaramba leite thawong asi lupki chana kanglon gi wang madane maram asina tha asigi tara da asum ansam KSO General Headquarter amade federating unit singi oiba emergency meeting ama pangthoktuna makhata na punna sangsin gadaba khongjang amade phirep sing leplagani haina sucherol asina makhata re BJP ga JDU ga kaina khre kumja 2024 gi lan laukthokre Manipur da JDU na BJP gi laigak sagot patok lagadra haiba ngasi khanglaba yai National Democratic Alliance NDA ge mapang ama oina haukiba chahi manga chanminaraglaba tungda Janata Dal United na BJP kauthoklam lei Mahagathbandhan semduna RJD amasung Congress punna chatminaduna Bihar da lainga kama semgi haina state adugi governor da haijakhre amarom da nongthongbam birena lusing balainga kasida condition amata yaudana sawgalakiba JDU ge MLA taruk lainga kasida makhata na sawatkigadra natraga toklagadra haiba ngasi khanglaga ne JDU Manipur State Unit ki President Khetrimayum Birena Party Sigi State Executive Committee gi mifam ama ngasi ayuk pung 12 tabada Hotel Imphal da kaukhre mifam aduda Manipur da su BJP ga JDU ga kaina gadra haibadu khanaraba yai Janata Dal United Manipur State Unit ki President Khetrimayum Birena JDU ga BJP ga kaina rakpada nungaiba phongdokre BJP na JDU bu tha kaya gi mamangda gi mapangal sonthana ba honarakpa sida JDU na Handak laurogli khongthang asi matam kuina dagi ngaiduna lakpane loinana JDU ge National Leader sing amasung Nitish Kumar bu mai pakpo oirasanu haina yaifa paujel pikhi haire Bihar da JDU na BJP ga kaina re haibadu ngarang nungthil state adugi chief minister Nitish Kumar na paumi singda phongdokhe masiga loinana maha governor unaduna state adugi chief minister gi pham thadok sarge amasung atopa political party singa punsillaga anau balaingak ama semlagi haina phongdokhe Governor unaru rabatungda Chief Minister Nitish Kumar na RJD gi lusingba Ravri Devi gi yumda lakhe amasung MLA marifu laiba Rashtriya Janata Dal gi lusingba Tesi Yadav unakhe mafamduda anauba laingak ama semnanabage Mahagathbandhan semkhe
Maduga loinana RJD amasung JDU ge lusingbasingi mapangal utpa oina Raj Baban phauba khongna chatke tungda Nitish Kumar na mahakpu sawatpai MLA samaga hompuga marigi maming pisinke paw asina makata na hai Mahagat Bandhan Grand Alliance asida political party taret yaure independent amana makhuibu sawatle songsinaba alliance asida kongresu yaure ano balay nga kama semna nabagi wapam adu governor na yakhre ngasi nungtil pung ani tabada Nitish Kumar amasung RJD ge lusingba Tesi Yadav wasak lawrogane atay minister singde numinini humnigi matungda wasak lawgani haire paw asina hai mamanggi laingak matamda BJP na minister taraga taruk paike aduga JDU na subnatagi minister taraga ni thoi khak phangke sungsin na balaingak aduda deputy chief minister ani laike hairiba deputy chief minister gi post animak BJP na lawke masigi su mathakta speaker gi post yauna maruoiba state aduge portfolio sing BJP na paisinke ngasidagi ano balaingak ama laigadori basida JDU amasung RJD ge minister gi masing taraga mari lainagane Congress ta speaker gi fam yauna minister ahum pigane hanadagi hongna Nitish Kumar ga chatminaraklaba party singisu minister pigani haina phongdokhre Nitish Kumar na haike BJP na matam chupada JDU bu mapanggal solhanana bahona duna lakhe BJP na phongdok livana Nitish Kumar na Bihar miyam ge mandate ngaktre masigi damak Bihar gi miyam na mahak pusung soidana sairak pirakane panba yabadi thakragi mamangdagi hona BJP ga JDU ga mari phalaki dai prime minister yauba state singi chief minister ge mifamda Nitish Kumar kayara khanna yaukidre har gar tiranga gi matangda khanana ba union home minister na kauba meeting da su Nitish Kumar yaukide niti ayog ki mifamda su saruk yakidabada natana laibak asigi president Draupadi Murmu gi mirep chepisin ba masung mai pakpagi harauba phongdokpo ina prime minister na lang bachaklen da su saruk yakide haire Lupa lak mangagi case reward lauthokre asum ge blockade manungda tongan ba mafamda gari ahum mai thakiba thokdoka mari leidana maduda senari ba miyoi sing phaba ngamnabagi pau pirakpa miyoi singda lupa lak mangagi reward piragani haina lauthokre Manipur Sarkar ge special secretary home Y Gyan Prakash na ngarang thokiba order amada hairibana Bisnupur SP amasung Churachandpur SP na pirakpa report amagi matungin na August taruke nungthil pung aniga minute ni phuta bada Churachandpur dagi Imphal tamna lakhiba Maruti Suzuki Eco Ben ama Tidim lambi gi Bisnupur district ki manungsa na laiba Phagaukchaw Ikhai area da sakhang dabasing na tumna mai thakre numit asima ki numidang wairam pung taruklom ta bada Churachandpur district ki Tidim lambi ge Kaprang village da swift car MN01 AS 9896 ama Geljang resort gi halakbada sakhang dabasing na mai thakhe August 3 ki nungthil pung ahum lom ta badana Tidim lambi ge Wajing village da Syntax puraga lakpa 407 Tata truck AS 27 C 6761 tumna mai thakre hai riba FIR case sing asige matangda police department ki maike da ge investigation chathari adu bu hoksik phauba gari sing mai thakibagi case ta senari ba maralai ba miyoi sing phaba phangdre maramaduna FIR case sing asida senari ba miyoi sing asi phaba ngamnabagi pau pirakpa singda lupa lak mangagi case reward lauthokpada Manipur gi governor na ayaba pire pau pirakpa singi detail sing aron bo oina thamgani haire aroi bada tabi riba pumnamakpu thagatjare